Masigi makata pasinda ahana na Arjunda mahaksu matam khara Delhi da training exercise ki chattaba yararoi haiduna hairei. Arjun su mafam matudagi Delhi headquarter da chatkadabani. Arjun amasung ahana yumda halakpa matamda makhoi ani ningthina wari sanakide. Arjun ahana da aigi thabak tawba matamda nangni yengsilbase karigino haiduna hangai. Ahana na hairei nangi thabakta yengsilkiba leite sumlatagi aina isagi thau tawjabani. Aina aigi thabak tawbada nangna aingonda nuksidabadi tawgano haiduna hairei. Masida Arjun hairei adu oragadi nangna aibu nuksidribana karigi. Ahana na hairei nangsu khalaga yengo. Paluk khudimaki punsi isi yamna maruoi maram aduna makoibu kanba haibasi aigi thaudangni. Masida aigi nupasu yauribani. Nangi yamna thauk sadaba moong aduna aina karamna sum khangduna leituribano haiduna mahana Arjunda sauduna hairei. Aduga ngahak leitana oidaba ngalibasina karigino haiduna mahana hangai. Maduda Arjun hairei oidaba ngalibasibu ai khaktara maduda karino haribasi haiduna Ahana hangai. Maduda Arjuna ai ngasi drop ka thine mahana nangonda file ama pikibani hai. Aduga file adu nangna aingonda sinadribana karigino wahum singasi Ahana da Arjunna yeiraduna harakpani. Ahana hairei farene adugi file adura karibu yauri si natragana si yani si khaktana tabra tawudu karigumba madu yaba tarabasu madugi test adu kanana tawduri haiduna hangai. Maduda Arjuna aina tawgani haiduna hairei karigumba project braja si mai pakpa taragadi pilot kyagi pusi kanba ngamdawribani. Maduda Ahana hairei karigumba mai pakta patarabadi haiduna mahana file adu sauduna Arjunda khusinaki. File adu piraduna mahana nang thokpa tawro haimduna mafam madurei thokke tawrei. Maduda Arjuna Ahana bu ngai ko haiduna khami. Maduda Ahana hairei nang plane adu hek paikhiba matamda nang halakani haloi haibasi kanbadata aise yamna warabani. Wahum adu tabada Arjun hairei aidi kaidabugi halakloiduriba. Maduda Ahana hairei kabidi halakkibra. Ahana gi wahang singi pakhom basi Arjunna piba ngamkhide. Tasengna haibada project barja asi yamna maruoiba project amadi oi. Tawbutabu masigi test tawbasi mahaki nupana tawgudabanina Ahana na mahaki nupa asi kabir dawna halaktrabadi haiduna pakhatkibani. Masigi matungdadi makhoi anigi waridu mathang aduda adumak loikhi. Aroibada Ahana hairei karigumba asumna sum tawduna leiba taragadi aikhoi anigi mari asi mathang asida losinkhibana hena pharani haiduna hairamduna mahaksu mafam adudagi chatkhi. Asum tawduna mathangi senda aikoina Arjun mahaki hangar da lai. Fighter plane leiba mafam asibu aikoina hangar haina khangnei. Maham aduda yasu lai. Years kadawba laklibano haiduna Arjuna hangi. Maduda years na hairei ai si nanga pulubadagi loina manglabani. Aigi duty amuk pibire. Aduga aigi wingman asina kanano khangra Hammer kawi haiduna hairei. Mamingda taba matamda nungthanga chap manai haiduna hairei. Hammer haiba misaga si akoi commander na aigi wingman nuhanlibani. Akoi commander si ngawrapra kaino tanjadura Hammer haiba nupi esi lai. Mahaki maming asengmana squadron leader Tanya Sharma kawi. Mahum aduda Tanya lakpa matamda yasdi yamna harauba haibadu oikhi. Mahaki ningba thungjaba haibadu oikhi. Tanya laktuna yasda mahak asi makhoigi team leader oigani haiduna hairei. Aduga nangna aigi wingman oiduribani haiduna mahakna yasda hairei. Yasu mahaki wahai aduda yam ikairap tawna hairei. Aidi nangna oyu haibada oiduribani. Wahai adu haramdana makhoi ani plane lomda chatkhi. Yasu makhoi commander sinsi isi yamna phai haimduna mahaksu mafam adudagi chatkhi. Makhoi si loinamak Delhi da chakkadabani. Makhoi loina Delhi da chalibasi mission plan amagidamukta makhoi loina Delhi da chatkibani. Kashmir gi fight control room da makhoi gi training exercise adu numidangda numit marini chupna tawduna lei. Mafam aduda plane sing adu lakpa matamda ngasidi Gwalior dagi squadron 7 su yaugani haiduna hairei. Mafam aduda Rudra gi team su lei. Makhoi su plane sing adu asamasum parakpa matamda Pakistan border room da asamasum paikhi. Matau uduba matamda flight control da leiriba mising aduna nakoina pairibasi enemy territory romda paishankre yam thuna halo haiduna hairei. Hanjan halo hairingai mikobaduda makoi commander adu laktuna tholiba thaudo ase asumuk tholo haiduna hairei. Tasengna mamang thakta makoi ase haibadi Indian Air Force, Indian Army, Indian Navy amasung ro makoi punna meeting ama tawbani. Meeting asina makoina khanaribasi Pakistan da anouba makhalgi terrorist ama lakle. Makoi terrorist ase Jaisi Muhammad kawi makoi Pakistan da campsite kya maramda lotuna leiribani. Makoi campsing asibu thugaidaba yararoi haiduna makoi meeting tawkhibani.
ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯦꯝꯞꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯥꯏꯇꯔ ꯄ꯭ꯂꯦꯟꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯊꯨꯒꯥꯏꯒꯗꯕꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯗ ꯐꯥꯎꯖꯤꯟꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯨꯗ꯭ꯔꯕꯨ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯊꯥꯈꯤꯕꯁꯤꯗꯤ ꯑꯇꯩ ꯑꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯍꯥꯛꯄꯨ ꯃꯁꯤꯒꯤ ꯃꯤꯁꯟ ꯑꯁꯤꯒꯤꯗꯃꯛꯇ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯅꯕꯒꯤ ꯊꯥꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯂꯣꯠ ꯀꯌꯥꯗ ꯕ꯭ꯔꯤꯐꯤꯡ ꯄꯤꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯔꯨꯗ꯭ꯔ ꯂꯥꯛꯏ꯫ ꯔꯨꯗ꯭ꯔꯅ ꯍꯥꯏꯔꯤ ꯄꯥꯀꯤꯁꯇꯥꯟꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯗ ꯂꯣꯏꯅ ꯐꯟꯗꯤꯡ ꯇꯧꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯂꯤꯡꯏ, ꯃꯈꯣꯏꯗ ꯁꯔꯐꯦꯁ ꯇꯨ ꯑꯦꯌꯔ ꯃꯤꯁꯥꯏꯜ ꯑꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯂꯩ꯫ ꯑꯩꯈꯣꯏꯅ ꯆꯠꯇꯣꯔꯤꯕꯁꯤ ꯖꯍꯂꯝꯂꯣꯝꯗꯒꯤ ꯆꯠꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗꯒꯤ ꯄꯥꯀꯤꯁꯇꯥꯟ ꯇꯝꯅ ꯄꯥꯏꯕ ꯇꯥꯔꯒꯗꯤ ꯄꯥꯎꯃꯤꯁꯤꯡꯅ ꯄꯥꯎ ꯄꯤꯈꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯏ, ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯒ꯭ꯋꯥꯂꯤꯌꯔꯗꯒꯤ ꯄꯥꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯒ꯭ꯋꯥꯂꯤꯌꯔꯗꯒꯤ ꯄꯥꯏꯔꯒ ꯑꯩꯈꯣꯏ ꯗꯦꯜꯂꯤ ꯌꯧꯒꯅꯤ, ꯗꯦꯜꯂꯤꯗꯒꯤ ꯑꯃꯨꯛ ꯀꯥꯁꯃꯤꯔ ꯌꯧꯒꯅꯤ, ꯀꯥꯁꯃꯤꯔꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯗ ꯑꯃꯨꯛ ꯆꯪꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯄꯥꯀꯤꯁꯇꯥꯟꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯌꯥꯠꯄ ꯍꯧꯈꯤ꯫ ꯖꯍꯂꯝ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯁꯔꯐꯦꯁ ꯇꯨ ꯑꯦꯌꯔ ꯃꯤꯁꯥꯏꯜ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯁꯔꯐꯦꯁ ꯇꯨ ꯑꯦꯌꯔ ꯃꯤꯁꯥꯏꯜ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯔꯦꯗꯥꯔꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯟꯁꯤꯡ ꯑꯁꯤ ꯊꯦꯡꯅꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯍꯤꯡꯉꯣꯏ ꯍꯥꯏꯗꯨꯅ ꯔꯨꯗ꯭ꯔꯅ ꯍꯥꯏꯔꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯄ꯭ꯂꯥꯅꯤꯡ ꯑꯃ ꯇꯧꯏ꯫ ꯃꯗꯨꯒꯤ ꯄ꯭ꯂꯥꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯁꯤ ꯚꯥꯋꯜꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯑꯦꯛꯇꯤꯚꯤꯇꯤ ꯀꯌꯥꯃꯔꯨꯝ ꯇꯧꯔꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯋꯥꯈꯜꯂꯣꯟ ꯆꯤꯡꯁꯤꯟꯒꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯖꯦꯅꯔꯦꯜ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯚꯥꯋꯜꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯊꯥꯖꯤꯜꯂꯨ, ꯄ꯭ꯂꯦꯟ ꯀꯌꯥꯃꯔꯨꯝ ꯊꯥꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯣꯔꯗꯔ ꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯉꯁꯤ ꯄꯥꯀꯤꯁꯇꯥꯟꯗ ꯆꯪꯈꯤꯕꯒꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯑꯣꯄꯔꯦꯁꯟ ꯚꯦꯂꯦꯟꯇꯥꯏꯟ ꯍꯥꯏꯅ ꯊꯣꯟꯈꯤ, ꯍꯥꯏꯕꯗꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯒ꯭ꯋꯥꯂꯤꯌꯔꯗꯒꯤ ꯀꯥꯁꯃꯤꯔ ꯇꯝꯗ ꯂꯥꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯈꯣꯏꯒꯤ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯁꯨꯝꯃꯛ ꯊꯣꯛꯆꯁꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯗ ꯑꯣꯔꯗꯔ ꯄꯤꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯑꯃꯝꯕ ꯑꯊꯦꯡꯕ ꯑꯗꯨꯗ ꯑꯇꯩ ꯗꯦꯜꯂꯤꯗꯒꯤ ꯂꯥꯛꯄ ꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨ ꯗꯦꯜꯂꯤꯔꯣꯝꯗ ꯍꯟꯈꯤ, ꯑꯃꯁꯨꯡ ꯃꯈꯣꯏꯗꯤ ꯒ꯭ꯋꯥꯂꯤꯌꯔꯗꯒꯤ ꯂꯥꯛꯄ ꯄ꯭ꯂꯦꯟꯅꯤꯅ ꯔꯨꯗ꯭ꯔ ꯐꯣꯔꯃꯦꯁꯟ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯔꯨꯗ꯭ꯔ ꯐꯣꯔꯃꯦꯁꯟ ꯇꯧꯈꯤ, ꯑꯃꯁꯨꯡ ꯃꯃꯥꯡꯊꯛꯀꯤ ꯑꯣꯄꯔꯦꯁꯟ ꯕ꯭ꯔꯖ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯊꯕ ꯍꯧꯔꯛꯏ꯫ ꯍꯥꯏꯕꯗꯤ ꯔꯦꯗꯥꯔꯅ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯑꯗꯨ ꯗꯤꯇꯦꯛ ꯇꯧꯕ ꯉꯝꯗꯅꯕꯒꯤꯗꯃꯛꯇ 50 ꯐꯤꯠꯀꯤ ꯃꯈꯥ 20 ꯐꯤꯠꯇ ꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯏꯌꯔ ꯀꯟꯇ꯭ꯔꯣꯜꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯑꯁꯤ ꯏꯚꯥꯅ ꯇꯧꯈꯤ, ꯍꯥꯏꯕꯗꯤ ꯑꯍꯥꯅꯥꯅ ꯇꯧꯈꯤ꯫ ꯑꯍꯥꯅꯥꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯔꯤꯕ ꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨꯗ ꯀꯟꯇꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯤꯁꯟ ꯑꯁꯤ ꯆꯠꯂꯤꯕ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯔꯖꯨꯟ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ꯫ ꯃꯃꯥꯡꯊꯛꯇ ꯁꯤꯟꯈꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤꯗꯤ ꯃꯁꯤꯒꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯕ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯑꯃꯁꯨꯡ ꯑꯔꯖꯨꯟꯅ ꯆꯠꯂꯤꯕ ꯃꯤꯁꯟ ꯑꯁꯤꯗ ꯃꯍꯥꯛꯅ ꯌꯨꯝꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯏ, ꯑꯃꯁꯨꯡ ꯃꯍꯥꯛ ꯄꯥꯈꯠꯄꯅ ꯈꯝ ꯊꯦꯡꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨ ꯑꯁꯨꯝ 20 ꯃꯤꯇꯔꯁꯇ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯄꯥꯀꯤꯁꯇꯥꯟꯗ ꯆꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯆꯤꯡ ꯑꯃ ꯂꯥꯟꯗꯕ ꯌꯥꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯆꯤꯡ ꯑꯗꯨ ꯍꯥꯏꯒꯠꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ, ꯍꯥꯏꯕꯗꯤ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯔꯤꯕ ꯔꯥꯗꯥꯔ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯦꯟꯗꯤ ꯀ꯭ꯔꯁ ꯁꯥꯟꯅꯕ ꯇꯥꯏꯃꯤꯡ ꯊꯣꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯂꯦꯟ ꯑꯗꯨ ꯍꯥꯏꯒꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯎꯍꯧꯗꯦ꯫ ꯁꯤꯗꯅꯤ ꯑꯩꯅ ꯃꯨꯚꯤ ꯗꯥꯏꯔꯦꯛꯇꯔꯁꯤꯡꯁꯤ ꯀꯣꯛ ꯆꯥꯛꯄ ꯖꯥꯠꯂ ꯑꯁꯤꯅꯤ꯫ ꯔꯥꯗꯥꯔ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯟꯖꯥ ꯆꯥꯗꯅ ꯃꯈꯣꯏꯅ ꯀꯦꯟꯗꯤ ꯀ꯭ꯔꯁ ꯁꯥꯟꯅꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃꯗꯤ ꯂꯩꯔꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯆꯤꯡ ꯑꯗꯨꯗꯒꯤ ꯍꯥꯏꯒꯠꯂꯛꯇꯨꯅ ꯃꯈꯣꯏ ꯑꯃꯨꯛ ꯃꯈꯥꯔꯣꯝꯗ ꯊꯧꯊꯈꯤ꯫ ꯃꯈꯥꯔꯣꯝꯗ ꯊꯧꯊꯈ꯭ꯔꯕꯅꯤꯅ ꯔꯥꯗꯥꯔꯅꯁꯨ ꯃꯈꯣꯏ ꯗꯤꯇꯦꯛ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯇꯧꯕꯇꯕꯨ ꯆꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯄꯥꯏꯕꯗꯨ ꯎꯕꯗꯒꯤ ꯇꯥꯕꯗꯒꯤ ꯃꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯑꯗꯨꯗ ꯄꯥꯎ ꯄꯤꯈꯤ꯫ ꯖꯦꯅꯔꯦꯜ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯄꯥꯏꯂꯣꯠ ꯁꯥꯍꯤꯟꯕꯨ ꯃꯈꯣꯏꯕꯨ ꯆꯦꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯥꯈꯤ꯫ ꯃꯈꯣꯏꯁꯨ ꯇꯦꯔꯣꯔꯤꯁ ꯀꯦꯝ ꯑꯗꯨ ꯌꯧꯅꯕ ꯆꯠꯄ ꯃꯇꯝꯗꯗꯤ ꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨ ꯄꯥꯏꯈꯠꯇꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯥꯏꯈꯠꯂꯛ ꯇꯥꯔꯒꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯔꯦꯗꯥꯔꯗ ꯎꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯍꯥꯅꯥꯅ ꯍꯥꯏꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯄꯥꯀꯤꯁꯇꯥꯟꯅ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯊꯨꯒꯥꯏꯕ ꯌꯥꯕ ꯊꯨꯒꯥꯏꯔꯝꯃꯅꯤ, ꯕꯣꯝ ꯊꯥꯗꯔꯝꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯄ꯭ꯂꯦꯟ ꯑꯗꯨ ꯄꯥꯏꯊꯣꯔꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯄ꯭ꯂꯦꯟ ꯑꯗꯨ ꯀꯩꯊꯦꯜ ꯐꯥꯎꯗꯨꯅ ꯃꯊꯛꯂꯣꯝꯗ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯑꯁꯨꯝ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯥꯍꯤꯟꯅ, ꯍꯥꯏꯕꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯐꯥꯏꯇꯔ ꯄꯥꯏꯂꯣꯠ ꯑꯗꯨꯅ ꯅꯈꯣꯏ ꯍꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯔꯨꯗ꯭ꯔꯗ ꯍꯥꯏꯔꯛꯏ꯫ ꯔꯨꯗ꯭ꯔꯁꯨ ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯠ ꯍꯥꯡꯅ ꯂꯥꯛꯇꯦ, ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯒꯤꯐ ꯑꯃꯗꯤ ꯊꯝꯃꯝꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯇꯦꯔꯣꯔꯤꯁ ꯀꯦꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯨ ꯀꯥꯞꯊꯈꯤ꯫ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨꯕꯨ ꯐꯥꯎꯊꯔꯗꯨꯅ ꯇꯦꯔꯣꯔꯤꯁ ꯂꯤꯗꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯕꯣꯝ ꯑꯗꯨ ꯇꯥꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯔꯛꯇꯨꯅ ꯇꯦꯔꯣꯔꯤꯁ ꯀꯦꯝꯞꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯡꯗꯣꯏꯈꯤ꯫ ꯇꯦꯔꯣꯔꯤꯁ ꯀꯦꯝꯞ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯄꯥꯏ ꯈꯔꯁꯨ ꯂꯩ꯫ ꯁ꯭ꯄꯥꯏꯁꯤꯡ ꯑꯗꯨꯅ ꯀꯣꯗ ꯂꯦꯡꯒ꯭ꯋꯦꯖꯇ ꯃꯤꯁꯟ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯊꯥꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯑꯗꯨ ꯁꯛꯁꯦꯁ ꯑꯣꯏꯈꯤ꯫ ꯔꯨꯗ꯭ꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯇꯥꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ꯫
ꯃꯈꯣꯏꯕꯨ ꯁꯨꯝ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯑꯍꯥꯟꯅ ꯆꯨꯝꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏ ꯇꯧꯕꯇꯕꯨ ꯆꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯐꯤꯕꯝ ꯑꯃ ꯆꯥꯔꯣꯏ ꯃꯈꯣꯏꯒꯤ ꯃꯤꯁꯥꯏꯜꯒꯤ ꯔꯦꯟꯖꯇ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯣꯏꯔꯣꯝꯗ ꯊꯩꯗꯣꯛꯇꯨꯅ ꯆꯠꯂꯤ ꯃꯈꯣꯏꯅ ꯑꯣꯏꯔꯣꯝꯗ ꯊꯩꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯑꯁꯤꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄꯥꯏꯂꯣꯠꯁꯤꯡꯅ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯄ꯭ꯂꯥꯟ ꯑꯁꯤꯗꯤ ꯑꯇꯩ ꯑꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯟꯁꯤꯡ ꯑꯁꯤꯕꯨ ꯁꯔꯐꯦꯁ ꯇꯨ ꯏꯌꯔ ꯃꯤꯁꯥꯏꯜ ꯂꯩꯔꯤꯕ ꯁꯦꯝ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯊꯧꯖꯤꯟꯕ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗꯤ ꯁꯦꯝꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯒꯤ ꯍꯦꯛ ꯃꯊꯛꯇ ꯄꯥꯏꯕ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯁꯦꯝꯁꯨ ꯃꯊꯛꯇ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯨ ꯊꯥꯒꯠꯂꯛꯏ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇꯗ ꯃꯌꯥꯝ ꯊꯥꯒꯠꯂꯛꯄꯅꯤꯅ ꯃꯈꯣꯏꯁꯨ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯔꯖꯨꯟꯁꯨ ꯃꯍꯥꯛꯀꯤ ꯀꯣ ꯄꯥꯏꯂꯣꯠꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯦꯟ ꯑꯗꯨ ꯃꯈꯣꯏꯒꯤ ꯐꯣꯔꯃꯦꯁꯟ ꯑꯗꯨꯗꯒꯤ ꯊꯧꯗꯣꯔꯛꯇꯨꯅ ꯄꯥꯀꯤꯁꯇꯥꯟ ꯔꯣꯝꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯊꯧꯏ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯨꯅꯁꯨ ꯔꯨꯗ꯭ꯔꯗ ꯍꯟꯖꯤꯟ ꯇꯥꯟꯅꯩ ꯃꯍꯥꯛꯁꯨ ꯃꯈꯥꯔꯣꯝꯗ ꯄ꯭ꯂꯦꯟꯗꯨ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯂꯥꯛꯏ ꯖꯦꯠ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯐ꯭ꯂꯦꯌꯔꯁꯨ ꯂꯣꯏꯅ ꯀꯥꯞꯊꯣꯛꯈꯤꯗꯨꯅ ꯐ꯭ꯂꯦꯌꯔ ꯑꯃꯠꯇ ꯌꯥꯎꯍꯧꯗ꯭ꯔꯦ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯨꯕꯨ ꯆꯤꯡꯒꯤ ꯃꯅꯥꯛꯇ ꯊꯧꯗꯨꯅ ꯆꯤꯡ ꯑꯗꯨꯗ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯣꯈꯥꯏꯍꯟꯈꯤ ꯔꯨꯗ꯭ꯔꯒꯤ ꯀꯣ ꯄꯥꯏꯂꯣꯠꯁꯤꯡ ꯑꯗꯨ ꯑꯍꯥꯟꯅ ꯍꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯇꯧꯕꯇꯕꯨ ꯔꯨꯗ꯭ꯔ ꯃꯊꯟꯇ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯍꯦꯃꯔꯅ ꯃꯐꯝ ꯑꯗꯨꯗ ꯊꯧꯖꯤꯜꯂꯛꯇꯨꯅ ꯔꯨꯗ꯭ꯔꯕꯨ ꯀꯣꯚꯔ ꯄꯤꯈꯤ ꯑꯦꯟꯚꯤꯜꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨꯕꯨ ꯃꯤꯁꯥꯏꯜꯅ ꯀꯥꯞꯊꯔꯛꯏ ꯑꯃꯁꯨꯡ ꯑꯦꯟꯇꯤ ꯔꯦꯗꯥꯔ ꯃꯤꯁꯥꯏꯜ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯍꯦꯃꯔꯅ ꯁꯦꯝꯁꯤꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯕ ꯍꯧꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯦꯝꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯗꯨꯅ ꯃꯈꯣꯏꯁꯨ ꯏꯟꯗꯤꯌꯥꯔꯣꯝꯗ ꯄꯥꯏꯗꯨꯅ ꯍꯜꯂꯛꯏ ꯏꯟꯗꯤꯌꯟ ꯏꯌꯔ ꯐꯣꯔꯁꯅ LOC ꯂꯥꯜꯂꯗꯨꯅ ꯏꯟꯗꯤꯌꯥꯗ ꯊꯧꯖꯤꯜꯂꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯁꯥꯍꯤꯟꯗ ꯑꯣꯔꯗꯔ ꯄꯤꯔꯛꯏ ꯑꯃꯁꯨꯡ ꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯃꯥꯡꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯆꯠꯈꯤꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯗꯤ LOC ꯂꯥꯟꯊꯣꯛꯈ꯭ꯔꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯗ ꯊꯧꯖꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯁꯦꯝꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅ ꯍꯥꯠꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯑꯦꯡꯒꯦꯖ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯦꯅꯔꯦꯜ ꯑꯗꯨꯅꯗꯤ ꯗꯥꯏꯔꯦꯛ ꯑꯣꯔꯗꯔ ꯄꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯣꯔꯗꯔ ꯑꯗꯨ ꯁꯥꯍꯤꯟꯅ ꯏꯟꯈꯤꯗꯦ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯃꯤꯁꯟ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯤꯁꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯏꯌꯔ ꯐꯣꯔꯁꯇꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁꯇꯒꯤ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯗꯤꯐꯦꯟꯁ ꯑꯁꯤ ꯀꯝꯗꯧꯔꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯒꯤ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯗꯤꯐꯦꯟꯁꯁꯤꯡ ꯑꯁꯤ ꯐꯖꯅꯗꯤ ꯂꯤꯡꯅ ꯂꯩ ꯇꯧꯕꯇꯕꯨ ꯅꯣꯔꯗꯔꯟ ꯁꯥꯏꯠꯇꯤ ꯈꯔ ꯕꯦꯔꯥ ꯀꯥꯔꯤ ꯅꯣꯔꯗꯔꯟ ꯁꯥꯏꯠꯇ ꯎꯟ ꯇꯥꯕꯅꯤꯅ ꯗꯤꯐꯦꯟꯁꯀꯤ ꯐꯤꯕꯝ ꯑꯁꯤ ꯈꯔ ꯁꯣꯛꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ PM ꯑꯣꯐꯤꯁꯀꯤ ꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔ ꯁꯣꯏꯗꯅ ꯊꯣꯛꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ 66 ꯑꯃ ꯔꯦꯖꯤꯃꯦꯟ ꯊꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯂꯥꯛꯑꯣꯏ ꯍꯥꯏꯗꯨꯅ ꯀꯃꯥꯟꯗꯔ ꯑꯗꯨꯅ PM ꯑꯣꯐꯤꯁꯀꯤ ꯃꯤ ꯑꯗꯨꯗ ꯍꯥꯏꯈꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔ ꯁꯣꯏꯗꯅ ꯊꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ PM ꯑꯣꯐꯤꯁꯀꯤ ꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯃꯃꯥꯡ ꯊꯛꯇ ꯑꯩꯈꯣꯏꯒꯤ ꯄꯨꯜꯋꯥꯔꯥꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤ 90 ꯍꯥꯠꯈꯤꯕꯅꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯤꯁꯤꯡꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯀꯌꯥꯃꯔꯨꯝ ꯍꯪꯈꯤ ꯇꯧꯕꯇꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯕ ꯇꯦꯔꯣꯔꯤꯁ ꯀꯦꯝꯞꯇ ꯑꯩꯈꯣꯏꯅ ꯂꯥꯟꯗꯥꯁꯜꯂꯗꯨꯅ ꯃꯤꯂꯤꯇꯦꯟ 300 ꯑꯃꯨꯛ ꯍꯦꯟꯕ ꯍꯥꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯣꯟꯁ ꯄꯦꯗ ꯀꯌꯥꯃꯔꯨꯝꯁꯨ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯑꯦꯇꯦꯛ ꯑꯁꯤꯅ ꯃꯈꯣꯏ ꯄꯔꯥ ꯑꯃꯗꯤ ꯇꯝꯃꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯖꯦꯅꯔꯦꯜꯅ ꯇꯥꯗꯨꯅ ꯂꯩ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯖꯦꯅꯔꯦꯜ ꯑꯗꯨꯗꯤ ꯁꯥꯎꯕꯅ ꯈꯝꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯖꯦꯅꯔꯦꯜ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯥꯎꯃꯟꯈꯤꯗꯨꯅ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯄꯥꯏꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩ ꯁꯥꯎꯔꯀꯥꯟꯗ ꯒ꯭ꯔꯦꯅꯦꯗ ꯄꯥꯏꯔꯒ ꯁꯥꯟꯅꯕꯁꯤꯁꯨ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯅꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯁꯥꯍꯤꯟ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯐꯥꯏꯇꯔ ꯄꯥꯏꯂꯣꯠ ꯑꯗꯨꯁꯨ ꯂꯥꯛꯏ ꯐꯥꯏꯇꯔ ꯄꯥꯏꯂꯣꯠ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯈꯤꯕ ꯗꯥꯏꯔꯦꯛ ꯑꯣꯔꯗꯔ ꯑꯃ ꯅꯪꯅ ꯏꯟꯈꯤꯗꯕꯒꯤ ꯃꯔꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯤꯗꯣꯔꯤꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯃꯤꯅꯤꯠ 2ꯒꯤ ꯃꯅꯨꯡꯗ ꯄꯤꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯅꯤꯡꯊꯤꯅ ꯄꯤꯕ ꯉꯝꯗ ꯇꯥꯔꯒꯗꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯥꯔꯃꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯎ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯥꯍꯤꯟꯁꯨ ꯐꯝꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯊꯛꯇ ꯇꯧꯈꯤꯕ ꯂꯥꯟꯁꯤꯡꯗ ꯄꯥꯀꯤꯁꯇꯥꯟꯅ ꯃꯥꯏꯊꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯌꯔ ꯐꯣꯔꯁꯇ ꯊꯥꯖꯕ ꯊꯝꯗꯕꯒꯤꯅꯤ ꯃꯃꯥꯡ ꯃꯇꯝꯗ ꯂꯥꯟ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯏꯌꯔ ꯐꯣꯔꯁ ꯑꯁꯤ ꯁꯤꯖꯤꯟꯅꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯖꯤꯍꯥꯗꯤ ꯀꯌꯥꯃꯔꯨꯝ ꯁꯤꯖꯤꯟꯅꯗꯨꯅ ꯄꯩꯁꯥ ꯃꯌꯥꯝ ꯇꯤꯡꯉꯤꯕꯗꯨ ꯇꯤꯡꯉꯝꯃꯣꯏꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯨꯅ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅ ꯇꯥꯔꯒꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟ ꯏꯌꯔ ꯐꯣꯔꯁ ꯍꯥꯏꯕꯁꯤꯁꯨ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯅꯤ ꯂꯣꯏꯅ ꯁꯤꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒ꯭ꯔꯦꯅꯦꯗ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯟꯗꯛꯀꯤ ꯇꯥꯟꯖꯥ ꯑꯁꯤꯗꯤ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯐꯖꯕ ꯇꯥꯟꯖꯥ ꯑꯃ ꯃꯈꯣꯏꯅ ꯄꯨꯈꯝꯗ ꯍꯥꯞꯂꯗꯨꯅ ꯄꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯒ꯭ꯔꯦꯅꯦꯗ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯑꯗꯣꯝꯅ ꯊꯥꯖꯕꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒ꯭ꯔꯦꯅꯦꯗ ꯑꯗꯨꯒꯤ ꯄꯤꯟ ꯑꯗꯨ ꯁꯠꯈꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯄꯤꯟ ꯑꯗꯨ ꯁꯠꯄꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠ ꯇꯥꯔꯒꯗꯤ ꯒ꯭ꯔꯦꯅꯦꯗ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯃꯇꯝꯗ ꯄꯨꯟꯅ ꯁꯤꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄ꯭ꯂꯥꯟ ꯁꯤꯟꯕꯅꯤ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯟꯕꯅꯤ ꯑꯗꯣꯝꯅ ꯄꯥꯝꯂꯤꯕꯁꯤꯡ ꯑꯗꯨ
Air Force ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯧꯖꯒꯦ ꯃꯊꯪ ꯇꯥꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯃꯥꯏ ꯆꯣꯞꯍꯟꯖꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯦꯅꯔꯦꯜ ꯑꯗꯨꯅ ꯐꯔꯦ ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯗꯤ ꯃꯨꯖꯥꯍꯤꯗꯁꯤꯡꯗꯒꯤꯁꯨ ꯌꯥꯝꯅ ꯁꯥꯊꯤꯔꯤ ꯐꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯁꯟ ꯑꯃ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯁꯟ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯃꯤꯁꯟ ꯅꯦꯍꯔꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯤꯁꯟ ꯑꯁꯤ ꯁꯛꯁꯦꯁ ꯑꯣꯏꯍꯜꯂꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯥꯍꯤꯟꯗ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯁꯤꯟꯅꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯒ꯭ꯋꯥꯂꯤꯌꯔꯗ ꯑꯣꯐꯤꯁꯔ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯈꯣꯏꯅꯤꯅ ꯁꯥꯟꯅꯔꯤꯕꯁꯤ ꯅꯣꯔꯗꯔꯟ ꯐ꯭ꯔꯟꯠꯇ ꯎꯟ ꯌꯥꯝꯅ ꯇꯥꯕꯅꯤꯅ ꯃꯐꯝ ꯑꯗꯨ ꯂꯣꯏꯅ ꯑꯦꯛꯁꯄꯣꯖ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯌꯥꯔ ꯐꯣꯔꯁꯅ ꯌꯥꯝꯅ ꯂꯥꯏꯅ ꯎꯕ ꯖꯒꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯣꯡꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯀꯟꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤꯗꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯄꯥꯏꯂꯣꯠꯁꯤꯡꯗ ꯑꯣꯏꯅ ꯍꯪꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯄꯥꯏꯂꯣꯠ ꯃꯌꯥꯝ ꯑꯃ ꯍꯣꯜꯂꯤꯟ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯗꯨꯗꯒꯤꯗꯤ ꯀꯃꯥꯟꯗꯔ ꯑꯗꯨ ꯂꯥꯛꯇꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠ ꯑꯗꯨꯕꯨ ꯀꯔꯝ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯪꯏ ꯃꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯖꯁꯅ ꯍꯥꯏꯔꯛꯏ ꯈꯔ ꯆꯥꯛꯄꯒꯤ ꯃꯅꯝꯗꯤ ꯅꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤ ꯅꯈꯣꯏꯅ ꯇꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯟ ꯏꯌꯥꯔ ꯐꯣꯔꯁꯅ ꯆꯍꯤ 50ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤꯕ ꯏꯍꯥꯟ ꯍꯥꯟꯕ ꯊꯧꯗꯣꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯁꯤꯡꯕꯨ ꯑꯩꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯍꯥꯏꯗꯨꯅ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯏꯂꯣꯠꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯗꯨꯗꯒꯤ ꯌꯥꯝꯅꯁꯨ ꯍꯦꯟꯅ ꯂꯨꯕ ꯊꯕꯛ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯒꯨꯖꯔꯥꯠꯇꯒꯤꯅ ꯀꯥꯁꯃꯤꯔ ꯐꯥꯎꯕ ꯆꯠꯅꯕ ꯑꯩꯈꯣꯏꯅ ꯐ꯭ꯌꯨꯜ ꯗꯤꯄꯣꯠꯁꯤꯡ ꯈꯨꯠꯂꯥꯏꯁꯤꯡ ꯃꯤꯂꯤꯇꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯠꯌꯦꯡꯗ ꯂꯩꯔꯕꯅꯤ ꯃꯈꯣꯏꯁꯨ ꯂꯃꯟ ꯈꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯟꯗꯥꯔꯛꯄ ꯌꯥꯅ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯇꯤꯝ ꯑꯣꯏꯅ ꯈꯥꯏꯗꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯕꯗꯤ ꯒꯨꯖꯔꯥꯠꯇꯒꯤꯅ ꯀꯥꯁꯃꯤꯔ ꯐꯥꯎꯕ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯦꯁꯁꯤꯡ ꯑꯁꯤꯗ ꯀꯚꯔ ꯄꯤꯗꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯔꯩꯕ ꯁꯛꯇꯤ ꯄꯨꯊꯣꯛꯂꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯂꯥꯟꯗꯥꯔꯛꯄ ꯌꯥꯏ ꯑꯗꯨꯒ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯃꯇꯥꯡ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯕꯦꯛꯑꯞ ꯄꯤꯕ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯏꯂꯣꯠ ꯑꯗꯨꯅ ꯈꯛꯇ ꯃꯥꯌꯣꯛꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯤꯅꯤꯠ 10 ꯐꯥꯎꯕꯗꯤ ꯅꯈꯣꯏ ꯋꯥꯔꯁꯨ ꯋꯥꯅ ꯕꯦꯛꯑꯞ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯉꯥꯏꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯅꯤꯠ 10 ꯑꯗꯨꯗ ꯂꯧꯈꯤꯕ ꯅꯈꯣꯏꯒꯤ ꯐꯤꯔꯦꯞꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯇꯤꯍꯥꯁꯇ ꯑꯩꯈꯣꯏꯕꯨ ꯃꯥꯏ ꯄꯥꯛꯄ ꯅꯠꯇ꯭ꯔꯒ ꯃꯥꯏꯊꯤꯕ ꯍꯥꯏꯕꯁꯤ ꯇꯥꯛꯇꯣꯔꯤꯕꯅꯤ ꯏꯇꯤꯍꯥꯁꯇꯁꯨ ꯏꯔꯤ ꯃꯗꯨꯗꯤ ꯏꯟꯗꯤꯌꯟ ꯏꯌꯥꯔ ꯐꯣꯔꯁꯅ ꯀꯩꯗꯧꯉꯩꯗꯁꯨ ꯑꯍꯥꯟꯕ ꯈꯨꯠ ꯊꯥꯕꯗꯤ ꯍꯧꯈꯤꯗꯦ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯍꯟꯗꯨꯅꯗꯤ ꯑꯃꯨꯛ ꯈꯨꯠ ꯊꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛꯇ ꯄꯥꯏꯂꯣꯠ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯕ ꯀꯤꯔꯣꯏꯗꯕꯅꯤ ꯚꯥꯔꯠꯇ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯇꯤꯌꯥꯗ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯀꯤꯅ ꯌꯦꯡꯉꯣꯏꯗꯕꯅꯤ ꯆꯥꯎꯊꯣꯛꯅ ꯌꯦꯡꯒꯗꯕꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯊꯥꯖꯔꯤꯕꯁꯤ ꯑꯇꯤꯌꯥꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯥꯛ ꯁꯦꯜꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯅꯕ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯐꯛꯂꯥꯡ ꯑꯃꯒꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯑꯃ ꯍꯪꯈꯤ ꯃꯗꯨꯗꯤ ꯏꯟꯗꯤꯌꯟ ꯏꯌꯥꯔ ꯐꯣꯔꯁꯅ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔꯁꯤꯡ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯕꯗꯤ ꯋꯥꯍꯪ ꯑꯁꯤ ꯅꯈꯣꯏꯗ ꯑꯃꯨꯛ ꯍꯪꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯏꯂꯣꯠꯁꯤꯡ ꯑꯗꯨꯗ ꯍꯪꯉꯛꯏ ꯅꯈꯣꯏ ꯑꯇꯤꯌꯥꯕꯨ ꯃꯆꯨ ꯁꯪꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ꯭ꯔꯥ ꯑꯃꯁꯨꯡ ꯑꯇꯤꯌꯥꯗ ꯉꯪꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯏꯂꯣꯠꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯁꯥꯕꯙꯥꯟꯗ ꯂꯦꯞꯈꯤ ꯑꯃꯁꯨꯡ ꯗꯤꯁꯃꯤꯁ ꯍꯥꯏꯗꯨꯅ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯂꯣꯠꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯔꯨꯗ꯭ꯔꯕꯨ ꯃꯈꯣꯏꯒꯤ ꯑꯅꯧꯕ AOC ꯑꯗꯨꯅ ꯀꯧꯈꯤ ꯃꯈꯣꯏ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯔꯨꯗ꯭ꯔꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯂꯤꯗꯔ ꯑꯣꯏꯕꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯝ ꯇꯣꯏꯅ ꯇꯧꯔꯦ ꯍꯟꯗꯛꯇꯤ ꯈꯔ ꯄꯣꯊꯥꯔꯣ ꯕꯦꯛꯑꯞ ꯑꯣꯏꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯔꯨꯗ꯭ꯔꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯕꯦꯛꯑꯞ ꯑꯣꯏꯅ ꯈꯥꯝꯗꯨꯅ ꯊꯝꯈꯤꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯍꯦꯡꯒꯔꯗ ꯑꯍꯥꯅꯥ ꯑꯃꯁꯨꯡ ꯔꯨꯗ꯭ꯔ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯗꯨꯒꯤꯗꯤ ꯑꯔꯖꯨꯟꯅ ꯍꯥꯏꯔꯛꯏ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄꯥꯏꯂꯣꯠ ꯑꯗꯨꯅ ꯑꯩꯒꯤ ꯑꯁꯥꯎꯕ ꯑꯁꯤꯕꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯍꯥꯅꯥꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯅꯪꯕꯨ ꯈꯪꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯔꯖꯨꯟꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯍꯥꯅꯥꯅ ꯅꯪꯒ ꯃꯍꯥꯛ ꯑꯁꯤ ꯄꯨꯜꯋꯥꯔꯥꯗ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯄ꯭ꯂꯦꯟꯗ ꯂꯣꯛ ꯇꯧꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯗꯨꯒꯤ ꯁꯥꯍꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯅꯪꯕꯨ ꯐꯖꯅ ꯁꯥꯟꯅꯈꯤꯕꯅꯤ ꯃꯥꯗꯤ ꯂꯥꯏꯗꯅ ꯑꯩꯅ ꯅꯪꯕꯨꯁꯨ ꯁꯥꯟꯅꯕ ꯉꯝꯃꯤ ꯅꯪꯗꯤ ꯅꯁꯥꯅ ꯅꯁꯥꯁꯤ ꯋꯥꯔꯤꯌꯔꯅꯦꯅ ꯍꯥꯏꯖꯕꯗꯥꯏ ꯅꯪꯗꯤ ꯋꯥꯔꯤꯌꯔ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯔꯤꯌꯔ ꯑꯃꯠꯇꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯟꯒꯤ ꯃꯔꯛꯇ ꯃꯍꯥꯛꯀꯤ ꯏꯃꯣꯁꯟ ꯑꯁꯤ ꯑꯃꯠꯇ ꯂꯥꯛꯍꯟꯗꯕꯅꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕꯅꯤ ꯈꯥꯡꯕ ꯀꯟꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯔꯤꯕꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯑꯃꯁꯨꯡ ꯀꯔꯝ ꯀꯥꯟꯗ ꯍꯟꯗꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯉꯤ ꯅꯪꯗꯤ ꯋꯥꯔꯤꯌꯔ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯔꯖꯨꯟꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯖꯈꯤ ꯃꯗꯨꯗꯒꯤ ꯑꯍꯥꯅꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪ ꯋꯥꯔꯤꯌꯔ ꯅꯠꯇꯦ ꯅꯪꯗꯤ ꯁꯦꯚꯤꯌꯔꯅꯤ ꯍꯥꯏꯕꯗꯤ ꯃꯤꯕꯨ ꯀꯟꯕ ꯉꯝꯕ ꯃꯤꯁꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯪꯒꯤ ꯇꯤꯝꯃꯦꯠꯁꯤꯡ ꯑꯗꯨꯕꯨ ꯀꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯅꯪꯅ ꯌꯦꯁꯄꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯆꯥꯛꯄ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯆꯣꯡꯊꯈꯤ ꯑꯃꯁꯨꯡ ꯉꯁꯤꯗꯤ ꯅꯪꯅ ꯅꯪꯒꯤ ꯇꯤꯝꯃꯦꯠꯁꯤꯡ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯤꯁꯟꯒꯤ ꯗꯥꯏꯔꯦꯛꯁꯟ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯑꯣꯜꯍꯜꯂꯗꯨꯅ ꯅꯪꯅ ꯄꯥꯀꯤꯁꯇꯥꯟꯗ ꯊꯧꯗꯨꯅ ꯆꯠꯈꯤꯕꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤꯗ ꯑꯩ ꯁꯥꯎꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯇꯧꯕꯇꯕꯨ
ꯅꯪꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯩ ꯆꯥꯎꯊꯣꯛꯄꯁꯨ ꯐꯥꯎꯖꯔꯤꯕꯅꯤ ꯑꯍꯥꯅꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯔꯖꯨꯟꯁꯨ ꯃꯉꯣꯟ ꯅꯣꯛꯆꯈꯤ ꯃꯗꯨꯗꯒꯤ ꯑꯍꯥꯅꯅ ꯃꯈꯥ ꯇꯥꯔꯦ ꯅꯪ ꯑꯁꯤ ꯋꯥꯔꯤꯌꯔ ꯑꯣꯏꯗꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯗꯤ ꯁꯦꯚꯤꯌꯔ ꯑꯃꯗꯤ ꯆꯪꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏ ꯑꯅꯤ ꯁꯥꯎꯅꯕ ꯑꯗꯨ ꯐꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨꯗ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝꯁꯨ ꯍꯥꯞꯆꯤꯟꯈꯤ ꯃꯤꯁꯥꯏꯜ ꯀꯌꯥꯃꯔꯨꯝ ꯂꯣꯗ ꯇꯧꯈꯤ ꯊꯥꯎ ꯀꯌꯥ ꯍꯥꯞꯆꯤꯟꯈꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯕꯣꯔꯗꯔꯗ ꯄꯦꯇ꯭ꯔꯣꯂꯤꯡ ꯇꯧꯕ ꯆꯠꯇꯣꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯔꯖꯨꯟꯗꯤ ꯕꯦꯛꯑꯞ ꯑꯣꯏꯅ ꯂꯩꯍꯧꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯈꯣꯏꯒꯤ ꯃꯤꯁꯟꯁꯤꯡ ꯑꯗꯨ ꯑꯍꯥꯅꯅ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩ ꯁꯤꯟ ꯑꯃꯗꯅ ꯍꯦꯡꯒꯔꯗ ꯑꯦꯟꯚꯤꯜ ꯑꯃꯁꯨꯡ ꯍꯦꯃꯔ ꯂꯥꯛꯈꯤ ꯍꯥꯏꯕꯗꯤ ꯇꯥꯅꯤꯌꯥ ꯑꯃꯁꯨꯡ ꯌꯁ ꯂꯥꯛꯈꯤ ꯃꯈꯣꯏ ꯑꯅꯤ ꯎꯕ ꯃꯇꯝꯗ ꯌꯁꯅ ꯍꯟꯗꯛꯇꯤ ꯃꯩ ꯆꯥꯛꯑꯅꯨꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯌꯁꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯌꯦꯡꯅꯕꯅ ꯂꯥꯟꯗꯥꯔꯛꯄꯗꯤ ꯀꯤꯔꯤ ꯅꯪꯒꯤ ꯄ꯭ꯂꯦꯟ ꯈꯨꯊꯧꯕꯁꯤꯅꯤ ꯑꯩꯅ ꯀꯤꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯌꯁ ꯑꯃꯁꯨꯡ ꯇꯥꯅꯤꯌꯥ ꯄ꯭ꯂꯦꯟꯗ ꯇꯣꯡꯂꯗꯨꯅ ꯕꯣꯔꯗꯔ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤ ꯃꯈꯣꯏꯅ ꯕꯣꯔꯗꯔꯗ ꯁꯨꯝ ꯄꯦꯇ꯭ꯔꯣꯂꯤꯡ ꯇꯧꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯍꯥꯅꯥꯗ ꯃꯍꯥꯛꯀꯤ ꯇꯤꯝꯃꯦꯠꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪ ꯇꯨꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯍꯥꯅꯥꯅ ꯑꯩ ꯇꯨꯝꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏꯗꯕ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦꯜꯑꯣꯁꯤ ꯋꯥꯡꯃꯗ ꯄꯥꯀꯤꯁꯇꯥꯟꯗꯁꯨ ꯖꯦꯠ ꯀꯌꯥꯃꯔꯨꯝ ꯄꯥꯏꯗꯨꯅ ꯂꯩ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯏꯟꯗꯤꯌꯥꯔꯣꯝꯗ ꯖꯦꯠ ꯀꯌꯥꯃꯔꯨꯝ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯀꯥꯁꯃꯤꯔꯗ ꯄꯦꯇ꯭ꯔꯣꯂꯤꯡ ꯇꯥꯔꯤꯕꯁꯤ ꯌꯁ ꯑꯃꯁꯨꯡ ꯇꯥꯅꯤꯌꯥꯅ ꯃꯐꯝ ꯑꯗꯨꯗ ꯄꯦꯇ꯭ꯔꯣꯂꯤꯡ ꯇꯥꯗꯨꯅ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟꯂꯣꯝꯗꯒꯤ ꯖꯦꯠ ꯑꯅꯤ ꯄꯥꯏꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯍꯥꯅꯥ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯇꯤꯝꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯄꯟꯖꯥꯕꯂꯣꯝꯗꯁꯨ ꯖꯦꯠ ꯑꯅꯤ ꯄꯥꯏꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯏ ꯐꯤꯕꯝ ꯑꯁꯤ ꯇꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯍꯥꯅꯥꯅ ꯃꯍꯥꯛꯀꯤ ꯀꯃꯥꯟꯗꯔ ꯑꯗꯨꯕꯨ ꯀꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯇꯤꯝꯃꯦꯠ ꯑꯃ ꯊꯥꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯃꯥꯟꯗꯔ ꯑꯗꯨꯗ ꯄꯥꯎ ꯑꯗꯨ ꯇꯝꯈꯤ ꯀꯃꯥꯟꯗꯔ ꯑꯗꯨꯁꯨ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗ ꯂꯥꯛꯏ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯑꯍꯥꯅꯥꯗ ꯍꯪꯉꯤ ꯑꯍꯥꯅꯥꯅ ꯍꯥꯏꯔꯛꯏ ꯁꯔ ꯃꯁꯤꯗ ꯂꯥꯛꯂꯤꯕꯁꯤ F-16ꯅꯦ JF-17ꯅꯦ ꯂꯥꯛꯂꯤꯕꯅꯤ ꯀꯔꯝ ꯀꯥꯟꯗ ꯌꯧꯔꯛꯇꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯍꯥꯅꯥꯅ ꯍꯥꯏꯔꯛꯏ ꯃꯤꯅꯤꯠ 5ꯒꯤ ꯃꯅꯨꯡꯗꯗꯤ ꯌꯧꯔꯛꯑꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ LOC ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯏꯂꯣꯠꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯏ ꯃꯈꯣꯏꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕꯁꯤ ꯂꯣꯡ ꯔꯦꯟꯖ ꯃꯤꯁꯥꯏꯜ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯄꯥꯏꯂꯣꯠꯁꯤꯡ ꯑꯁꯤ ꯗꯦꯟꯖꯔꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯈꯣꯏ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯌꯥꯔꯀ꯭ꯔꯥꯐ ꯑꯅꯤꯈꯛ ꯊꯥꯔꯛꯑꯒ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯕ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯔꯦꯗꯔꯁꯤ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯑꯅꯤꯁꯤꯗ ꯐꯣꯀꯁ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯦꯟꯚꯤꯟꯅ ꯋꯦꯗꯔꯁꯤ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯍꯥꯅꯥꯅ ꯐꯤꯕꯝ ꯑꯃ ꯇꯥꯔꯛꯂꯣꯏꯗꯣꯔꯤ ꯌꯦꯡꯅꯕꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯈꯣꯏꯒꯤ ꯅꯃꯥꯡꯗ ꯂꯥꯛꯑꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦꯟꯚꯤꯟꯅꯁꯨ ꯑꯩꯈꯣꯏꯁꯨ ꯎꯔꯦ ꯑꯔꯥꯞꯄꯒꯤ ꯆꯥꯡ ꯑꯁꯤ 150 ꯀꯤꯂꯣꯃꯤꯇꯔꯗꯤ ꯑꯣꯏꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯌꯥꯔ ꯐꯣꯔꯁꯁꯨ ꯄ꯭ꯂꯦꯟ ꯑꯅꯤꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯂꯩꯔꯤꯕꯁꯤ ꯄ꯭ꯂꯦꯟ ꯑꯅꯤ ꯈꯛꯇꯅꯤ ꯀꯔꯤꯝꯇ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤ ꯄ꯭ꯂꯦꯟ ꯑꯃꯒꯤ ꯃꯊꯛꯇ ꯄ꯭ꯂꯦꯟ ꯀꯌꯥꯃꯔꯨꯝ ꯂꯣꯟꯁꯤꯟꯗꯔꯒ ꯔꯥꯗꯥꯔꯕꯨ ꯅꯝꯊꯥꯛ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯄ꯭ꯂꯦꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯗꯨ ꯃꯈꯣꯏꯅ ꯄ꯭ꯂꯦꯟ ꯑꯅꯤꯈꯛ ꯂꯥꯛꯄ ꯑꯣꯏꯅ ꯎꯍꯟꯈꯤꯕꯅꯤ LOC ꯌꯧꯁꯤꯜꯂꯛꯄ ꯇꯥꯏꯃꯤꯡ ꯑꯗꯨꯗꯗꯤ ꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨ ꯃꯆꯣꯏ ꯌꯩꯊꯣꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯄꯨꯟꯅ ꯏꯌꯥꯔꯀ꯭ꯔꯥꯐ 9ꯅꯤ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯑꯁꯤꯅ ꯅꯦꯍꯔꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯔ ꯑꯃꯁꯨꯡ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯅꯈꯤ ꯃꯇꯧ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯋꯥꯔꯅꯤꯡ ꯂꯥꯎꯔꯣ ꯍꯥꯏꯗꯨꯅ ꯋꯥꯔꯅꯤꯡ ꯂꯥꯎꯍꯟꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯣ ꯍꯥꯏꯗꯨꯅ ꯑꯍꯥꯅꯥꯅ ꯄꯥꯏꯂꯣꯠꯁꯤꯡ ꯑꯗꯨꯗ ꯑꯣꯔꯗꯔ ꯄꯤꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯥꯏꯂꯣꯠꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯂꯣꯏꯅ ꯇꯣꯡꯂꯗꯨꯅ LOC ꯇꯝꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯈꯤ ꯁ꯭ꯀ꯭ꯔꯦꯝꯕꯜ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯏꯂꯣꯠꯁꯤꯡ ꯑꯗꯨꯁꯨ ꯃꯥꯏ ꯊꯣꯛꯄ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯀꯥꯈꯠꯅꯗꯨꯅ LOC ꯇꯝꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯟꯅꯈꯤ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯄꯥꯏꯂꯣꯠꯁꯤ ꯈꯛꯇꯅ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯒꯤꯗꯤ ꯃꯈꯣꯏ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯑꯍꯥꯅꯥꯗ ꯒ꯭ꯋꯥꯂꯤꯌꯔꯗ ꯄꯥꯎ ꯄꯤꯈꯣ ꯍꯥꯏꯗꯨꯅ ꯒ꯭ꯋꯥꯂꯤꯌꯔꯗ ꯄꯥꯎ ꯄꯤꯔꯛꯏ ꯍꯥꯏꯕꯗꯤ ꯑꯔꯖꯨꯟꯗ ꯄꯥꯎ ꯄꯤꯔꯛꯏ ꯑꯔꯖꯨꯟꯁꯨ ꯃꯍꯥꯛꯀꯤ ꯇꯤꯝꯒ ꯂꯣꯏꯅꯅ ꯀꯥꯁꯃꯤꯔ ꯇꯝꯅ ꯄꯥꯏꯗꯨꯅ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ ꯃꯗꯨꯗꯒꯤꯗꯤ ꯔꯨꯗ꯭ꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝꯁꯨ ꯀꯥꯁꯃꯤꯔ ꯇꯝꯅ ꯄꯥꯏꯗꯨꯅ ꯂꯥꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯏꯌꯥꯔꯀ꯭ꯔꯥꯐ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨꯗ ꯌꯁ ꯑꯃꯁꯨꯡ ꯇꯥꯅꯤꯌꯥꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ ꯌꯁꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏ LOC ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯂꯥꯛꯂꯛꯀꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒ ꯃꯥꯌꯣꯛꯅꯔꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯇꯥꯅꯤꯌꯥꯅ ꯁꯤꯗꯨꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯔꯅꯤ ꯃꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯌꯁꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯅꯪꯁꯦ ꯑꯩꯅ ꯗꯦꯠꯇ ꯄꯨꯗꯨꯅ ꯆꯠꯅꯤꯡꯕꯅꯤ ꯇꯧꯕꯇꯕꯨ ꯑꯣꯏꯔꯔꯣꯏꯗꯕ ꯃꯥꯜꯂꯦꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯇꯥꯅꯤꯌꯥꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯐꯖꯕ ꯗꯦꯠꯄꯨ ꯀꯔꯤ ꯂꯩꯒꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯗꯦꯠ ꯑꯁꯤꯗ ꯌꯦꯡꯅꯕ ꯀꯌꯥꯕꯨ ꯇꯨꯝꯅ ꯃꯥꯡꯍꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯐꯔꯦ ꯂꯥꯟꯊꯦꯡꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯌꯁꯅ ꯏꯪꯂꯤꯁꯇ ꯏꯟꯗꯤꯌꯟ ꯏꯌꯥꯔ ꯐꯣꯔꯁꯅ ꯂꯩꯔꯤꯕꯁꯤ ꯍꯟꯗꯨꯅ ꯆꯠꯈꯣ ꯅꯠꯇ ꯇꯥꯔꯒꯗꯤ ꯅꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯅꯤꯡ ꯄꯤꯈꯤ ꯋꯥꯔꯅꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄꯥꯏꯂꯣꯠꯁꯤꯡ ꯑꯗꯨꯅꯗꯤ ꯃꯈꯣꯏꯗ ꯅꯣꯛꯁꯤꯟꯕꯤꯔꯗꯨꯅ ꯍꯤꯟꯗꯤꯗ ꯈꯨꯝꯃꯛꯏ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯍꯟꯗꯨꯅ ꯆꯠꯈ꯭ꯔꯣ ꯅꯠꯇ ꯇꯥꯔꯒꯗꯤ ꯑꯔꯦꯝꯕꯗ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯌꯁꯅ ꯀꯔꯤꯅꯣ ꯅꯈꯣꯏꯁꯤ ꯌꯥꯝꯅ ꯆꯥꯎꯈꯠꯇꯦꯗ ꯑꯩꯅ ꯍꯥꯏꯕꯗ ꯏꯪꯂꯤꯁꯇ ꯍꯥꯏ ꯅꯈꯣꯏꯅ ꯈꯨꯝꯂꯛꯄꯅ ꯍꯤꯟꯗꯤꯗ ꯈꯨꯝꯃꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯑꯁꯨꯝ ꯊꯣꯗꯨꯅ ꯁꯥꯍꯤꯟꯁꯨ ꯃꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯔꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯤꯡꯅꯕꯗ ꯊꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯄꯥꯏꯂꯣꯠꯁꯤꯡ ꯑꯗꯨꯗ ꯑꯣꯔꯗꯔ ꯄꯤꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯂꯥꯛꯂꯤꯕꯁꯤ ꯃꯃꯥꯡꯊꯛꯇ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯄꯨꯜꯋꯥꯔꯗꯒ ꯊꯦꯡꯅꯈꯤꯕ F-16 ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯔꯨꯗ꯭ꯔꯗ ꯄꯥꯎ ꯐꯥꯎꯅꯔꯗꯨꯅ ꯅꯈꯣꯏ ꯀꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯔꯒꯦꯠ ꯌꯧꯕ ꯃꯇꯝꯗ ꯃꯤꯅꯤꯠ ꯑꯃꯗꯤ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯑꯍꯥꯟꯅ ꯂꯥꯛꯂꯤꯕꯁꯤ ꯁꯥꯍꯤꯟꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯨꯗ꯭ꯔꯗ ꯍꯥꯏꯔꯛꯏ ꯃꯔꯝꯗꯤ ꯃꯃꯥꯡꯊꯛꯇ ꯁꯥꯍꯤꯟꯒ ꯃꯥꯒ ꯅꯨꯡꯉꯥꯏꯅꯗꯕꯁꯨ ꯂꯩꯈꯤꯕꯅꯤ ꯍꯦꯂꯣꯁꯤ ꯃꯌꯥꯗ ꯃꯃꯥꯡꯊꯛꯇ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯃꯈꯣꯏꯒꯤ ꯔꯣꯒꯤ ꯑꯦꯖꯦꯟ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯏꯌꯔꯀ꯭ꯔꯥꯐꯀꯤ ꯃꯈꯣꯏꯒꯤ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤꯁꯤꯡ ꯑꯗꯨ ꯐꯥꯔꯗꯨꯅ ꯃꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯌꯔꯀ꯭ꯔꯥꯐꯀꯤ ꯔꯦꯗꯤꯑꯣꯁꯤꯡ ꯑꯗꯨꯗ ꯏꯁꯩ ꯊꯥꯖꯤꯟꯈꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯃꯀꯣꯛ ꯃꯃꯩ ꯉꯥꯎꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯏꯁꯩ ꯊꯥꯖꯤꯟꯈꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯧꯅꯔꯛꯏ ꯀꯥꯞꯂꯛꯂꯤꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯃꯁꯤꯡ ꯌꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯊꯩꯗꯣꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯈꯤ ꯄ꯭ꯂꯦꯌꯔ ꯀꯌꯥꯃꯔꯨꯝ ꯀꯥꯞꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯖꯦꯃꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯁꯤꯒꯅꯦꯜ ꯖꯦꯝ ꯇꯧꯗꯨꯅ ꯏꯁꯩ ꯊꯥꯖꯤꯜꯂꯤꯕꯅꯤ ꯄꯥꯀꯤꯁꯇꯥनी ꯄꯥꯏꯂꯣꯠꯁꯤꯡ ꯑꯗꯨꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ ꯇꯥꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯔꯨꯗ꯭ꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯏ ꯑꯃꯁꯨꯡ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯣꯏꯅ ꯊꯨꯒꯥꯏꯈꯤ ꯕꯦꯛꯑꯞ ꯃꯌꯥꯝ ꯑꯃ ꯄꯥꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄꯥꯏꯂꯣꯠꯁꯤꯡ ꯑꯗꯨꯁꯨ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯄ꯭ꯂꯦꯟ ꯑꯗꯨ ꯄꯥꯏꯕ ꯇꯥꯈꯤ ꯎꯔꯤꯕ ꯗ꯭ꯔꯤꯁ꯭ꯌ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯏꯟꯗꯤꯌꯟ ꯃꯨꯚꯤꯗ ꯑꯁꯤꯒꯨꯝꯕ VFX ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯦ ꯃꯌꯥꯝꯁꯨ ꯐꯤꯂꯝ ꯑꯁꯦꯡꯕꯁꯤ ꯑꯃꯨꯛꯇꯗꯤ ꯌꯦꯡꯕꯤꯌꯨ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯈꯣꯏ ꯃꯁꯦꯜ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯕꯣꯃꯔ ꯄ꯭ꯂꯦꯟ ꯑꯅꯤ ꯂꯥꯛꯏ ꯕꯣꯃꯔ ꯄ꯭ꯂꯦꯟ ꯑꯅꯤ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯕꯣꯃꯔ ꯄ꯭ꯂꯦꯟ ꯑꯅꯤꯗꯨꯕꯨ ꯁ꯭ꯀꯣꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯦꯟ ꯈꯔꯁꯨ ꯂꯥꯛꯏ ꯕꯣꯃꯔ ꯄ꯭ꯂꯦꯟꯁꯤꯡ ꯑꯁꯤꯅ ꯂꯥꯛꯂꯤꯕ ꯖꯒꯥ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯊꯤꯔꯛꯏ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗꯒꯤ ꯃꯤꯁꯟ ꯑꯁꯤ ꯅꯦꯍꯔꯨ ꯍꯥꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠꯀꯤ ꯄꯥꯠꯁꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯦꯞ ꯄꯨꯊꯣꯛꯇꯨꯅ ꯑꯁꯨꯝ ꯆꯤꯡꯗꯨꯅ ꯂꯥꯛꯏ ꯃꯦꯞ ꯄꯨꯊꯣꯛꯇꯨꯅ ꯑꯁꯨꯝ ꯆꯤꯡꯉꯛꯄ ꯃꯇꯝꯗꯗꯤ ꯅꯦꯍꯔꯨ ꯍꯥꯏꯕꯁꯤꯗꯤ ꯃꯐꯝ ꯀꯌꯥꯃꯔꯨꯝ ꯂꯩ ꯁ꯭ꯀꯨꯜ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩꯔꯤ ꯍꯣꯁꯄꯤꯇꯥꯜ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩꯔꯤ ꯀꯔꯝꯕ ꯅꯦꯍꯔꯨꯗ ꯑꯣꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯟꯅꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝ ꯍꯣꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯕ ꯂꯥꯛꯂꯤꯕꯁꯤꯗꯤ ꯖꯋꯥꯍꯔ ꯇꯅꯦꯜ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯕꯨ ꯊꯨꯒꯥꯏ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯒ ꯀश्मीꯔꯒ ꯑꯁꯤ ꯄꯨꯇꯠꯇꯠꯅꯗꯣꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯕꯨ ꯊꯨꯒꯥꯏꯈꯤꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥ ꯑꯁꯤꯗꯤ ꯁꯂꯥꯛ ꯁꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯕꯣꯝꯕꯔ ꯑꯗꯨꯕꯨ ꯊꯨꯒꯥꯏꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯍꯥꯟꯅ ꯍꯥꯏꯔꯛꯏ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯂꯥꯟ ꯀꯟꯅ ꯁꯣꯛꯅꯔꯤ ꯑꯗꯨꯒ ꯕꯣꯝꯕꯔꯁꯤꯡ ꯑꯁꯤꯕꯨ ꯊꯨꯒꯥꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯂꯦꯟ ꯀꯌꯥꯃꯔꯨꯝ ꯆꯪꯒꯅꯤ ꯂꯥꯛꯂꯤꯕ ꯕꯣꯝꯕꯔꯁꯤꯡ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯁ꯭ꯀꯣꯠ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯄ꯭ꯂꯦꯟ ꯀꯌꯥꯃꯔꯨꯝꯁꯨ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄ꯭ꯂꯦꯟ ꯑꯁꯤ ꯃꯈꯜ ꯀꯌꯥꯃꯔꯨꯝ ꯈꯥꯏꯗꯣꯛꯏ ꯄ꯭ꯂꯦꯟ ꯈꯔ ꯑꯃꯅ ꯐꯥꯏꯇꯔ ꯄ꯭ꯂꯦꯟꯅꯤ ꯈꯔ ꯑꯃꯅ ꯕꯣꯝꯕꯔ ꯍꯥꯏꯅ ꯈꯪꯅꯩ ꯕꯣꯝꯕꯔ ꯍꯥꯏꯁꯤꯅ ꯕꯣꯝ ꯑꯆꯧꯕ ꯀꯌꯥꯃꯔꯨꯝ ꯊꯥꯗꯒꯗꯕ ꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨꯕꯨ ꯕꯣꯝꯕꯔ ꯍꯥꯏꯅ ꯈꯪꯅꯩ ꯇꯅꯦꯜ ꯑꯗꯨ ꯌꯧꯔꯛꯄꯃꯇꯝꯗ ꯃꯤꯅꯤꯠ ꯀꯌꯥ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯤꯅꯤꯠ 4ꯒꯤ ꯃꯅꯨꯡꯗꯗꯤ ꯌꯧꯔꯛꯑꯅꯤ ꯍꯥꯏꯗꯨꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯐꯥꯏꯇꯔꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯤꯅꯤꯠꯀꯌꯥ ꯆꯪꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯤꯅꯤꯠ 5 ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯃꯤꯅꯤꯠ ꯑꯃꯗꯤ ꯕꯣꯝꯕꯔꯁꯤꯡ ꯑꯗꯨꯅ ꯍꯥꯜꯂꯗꯕꯅꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯥꯟ ꯀꯟꯅ ꯁꯣꯛꯅꯔꯤꯕ ꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯔꯨꯗ꯭ꯔ ꯑꯃꯁꯨꯡ ꯔꯨꯗ꯭ꯔꯒꯤ ꯇꯤꯝꯗ ꯍꯥꯟꯅ ꯕꯣꯝꯕꯔ ꯂꯥꯛꯑꯦ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯂꯦꯟ 10 ꯃꯈꯣꯏꯕꯨ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯔꯨꯗ꯭ꯔꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯌꯧꯕ ꯃꯇꯝꯗ ꯄ꯭ꯂꯦꯟ 10 ꯆꯪꯉꯣꯏ ꯄ꯭ꯂꯦꯟ ꯑꯃꯈꯛꯇꯅꯤ ꯆꯪꯗ꯭ꯔꯤꯕꯁꯤ ꯑꯩ ꯆꯠꯀꯦ ꯄ꯭ꯔꯣꯖꯦꯛ ꯕ꯭ꯔꯖ ꯇꯧꯔꯒ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯅꯦꯝꯅ ꯄꯥꯏꯗꯨꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯍꯤꯟꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯗꯨꯅ ꯑꯩ ꯆꯤꯡ ꯃꯈꯥꯗ ꯄꯥꯏꯗꯨꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯈꯣꯏ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯔꯤꯛꯁ ꯂꯩꯕ ꯄꯣꯠꯅꯤ ꯃꯗꯨꯅ ꯔꯨꯗ꯭ꯔꯅ ꯃꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯥꯏꯗꯨꯅ ꯆꯠꯂꯨ ꯇꯥꯔꯒꯗꯤ ꯑꯩ ꯑꯁꯤ ꯁꯔꯤꯟꯅ ꯀꯣꯏꯊꯤ ꯊꯤꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯕꯣꯝꯕꯔꯁꯤꯡ ꯑꯗꯨꯅ ꯑꯩ ꯌꯧꯔꯦ ꯍꯥꯏꯕꯁꯨ ꯈꯪꯈꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯂꯣꯟꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯔꯖꯨꯟ ꯍꯥꯏꯔꯛꯏ ꯏꯚꯥ ꯑꯩꯁꯤ ꯋꯥꯔꯤꯌꯔꯗꯤ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯕꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯐꯤꯔꯦꯞ ꯂꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯍꯥꯟꯅꯁꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯁꯤ ꯅꯠꯇꯅ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯜꯂꯛꯏ ꯃꯍꯥꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯔꯨꯗ꯭ꯔꯗ ꯍꯥꯏꯔꯛꯏ ꯔꯨꯗ꯭ꯔ ꯅꯪꯅ ꯇꯧꯒꯗꯕ ꯅꯪꯅ ꯐꯔꯦ ꯍꯥꯏꯕ ꯊꯕꯛꯇꯨ ꯇꯧ ꯅꯪꯉꯣꯟꯗ ꯑꯌꯥꯕ ꯂꯣꯏꯅ ꯄꯤꯔꯕꯅꯤ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯌꯥꯔ ꯐꯣꯔꯁ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯆꯪꯍꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯨꯗ꯭ꯔꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯁꯥꯏꯜ 2 ꯀꯥꯞꯁꯤꯜꯂꯛꯏ ꯃꯤꯁꯥꯏꯜ 2ꯗꯨꯕꯨ ꯇꯦꯀꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯃꯝ ꯑꯗꯨꯗ ꯑꯦꯟꯚꯤꯜ ꯂꯥꯛꯏ ꯑꯦꯟꯚꯤꯜꯒꯤ ꯃꯥꯒꯤ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯃꯤꯁꯥꯏꯜ ꯑꯗꯨꯅ ꯄꯥꯟꯈꯤ ꯑꯦꯟꯚꯤꯜꯁꯨ ꯀ꯭ꯔꯥꯁ ꯇꯧꯈꯤ ꯑꯦꯟꯚꯤꯜꯅ ꯀ꯭ꯔꯥꯁ ꯇꯧꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯔꯨꯗ꯭ꯔꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯇꯕꯨ ꯃꯃꯥꯡꯊꯛꯇ ꯑꯍꯥꯟꯅ ꯍꯥꯏꯈꯤꯕ ꯋꯥꯔꯤꯌꯔ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯏꯃꯣꯁꯟ ꯑꯗꯨꯅ ꯅꯪꯒꯤ ꯃꯤꯁꯟ ꯑꯗꯨꯗ ꯌꯦꯠꯍꯟꯒꯅꯨ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯣꯖꯦꯛ ꯋꯔꯖ ꯍꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄ꯭ꯂꯦꯟ ꯑꯗꯨ ꯃꯈꯥ ꯇꯝꯅ ꯊꯣꯛꯊꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯥꯍꯤꯟꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯁꯣꯅꯣ ꯆꯨꯔꯕꯖꯥꯠꯂꯥ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯃꯁꯥꯃꯛꯁꯨ ꯁꯤꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨꯁꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯗꯨꯅ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯣꯏꯅ ꯏꯟꯅꯔꯛꯈꯤ ꯔꯨꯗ꯭ꯔꯅꯗꯤ ꯄ꯭ꯂꯦꯟ ꯑꯗꯨ 20 ꯃꯤꯇꯔ ꯌꯧꯅꯕ ꯑꯁꯨꯝ ꯊꯧꯊꯔꯛꯏ ꯃꯍꯥꯛꯇꯤ ꯃꯃꯥꯡꯊꯛꯇ ꯇ꯭ꯔꯦꯟ ꯀꯌꯥꯃꯔꯨꯝ ꯇꯧꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯂꯦꯟ ꯊꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯧꯔꯤꯕ ꯄ꯭ꯂꯦꯟ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯊꯧꯕ ꯉꯝꯈꯤ ꯇꯧꯕꯇꯕꯨ
Pakistani pilot adudi amukta name thaudabanina makoidi thau matamda yamna waba haibadu oike makoi missile kapa yakide maramaduna makoi machine gun oina kapa taki sahin surudrada hanjana machine gun camera kapsalai tawda burudradi mahaki plane adu name na dumak thauduna mawju bomber plane adugi malak tamnalai sahin no make kapsalakku matamda mahaki plane adugi wing adu soki asona kanadi bomber adu makoi gi target mafam adu yaure haibadi Jawahirlal terminal adu yaure mafam adurigi bomb adu kapthore haduna hanana rudrada bawpi bomb adu kapthor pataragasu missile adu remote target tawi maramaduna remote pariba Pakistan pilot adu har pataragadi masigi missile ase terminal adu tagi mamai lithokuna jatkini haduna mahana bomber plane adu thugaina bahonare asum tawdana makhada sum thawmbadagi rudrasu makhadagi paikhalai rudrasu makhada paibanina mahak lai habse rada da khangkidabanina mokhosu yamna komna paikibani maramaduna rudrana phawdoroktuna mafam adu leiriba bomber plane adu mahana loina thugaiki bomber plane adu thugaikhrabanina plane adu da yauriba pilot adu susire pilot adu sirabanina remote control tawraga missile adu control tawriba nupa adu susirabanina missile adu su makai khangna paiduna chinga madagi retna pokaiki asum tawduna Jawaharlal Nehru terminal adu kanki Arjun su plane adu makhara thawtaraktuna mahaksu asum makharomda asum lakpa matamda sahina kutan tanare kutan sum tanarakpadagi plane adu chinga magi manakta yokchalai matau adudagidi plane adu mahana mathakta paikhana bidamata chinkali somnakandana control room dana Arjun gi mahaki plane gi signal adu phangkide maham adu leriba misingnadi mahaki plane asi crash tawkre haduna yana pakachabo haibdu waiki ahana di wakhal yamna nuwaikide maramdi mamangthakta kariguma nangna asumna sum tawduna reitaragadi ekhoinigi marisi losinakibana phare haduna mahana rudrada haikiba waising adu ningchangai mahu mathoi yamna chakpa haibdu waiki mahu wakhal yamna nuwaikide pendabada thanba haibdu waiki mamangi senda mahana wafamsing adu haramduna chatkibagi matang adu lai maduda Arjun harakiba matang adu ekhoida amuhana uhalai maduda Arjun hare aisu kidabanati kiribani Arjun mamitagi mapitaraga hare oi aisu khangi ai amuhana haloi habsai khangi aina khwaidagi wazaribasidi nangba amuhana uraroi khanbagi awabasini adubu karigumba nangna ibu radarda senaduna leitaragadi aingoda karibu thokani haduna Arjun hare adu karigumba phatanungda thoktarakasu masimade khangjanbiyu madudi aina nanga loinana thabuk tokibase aigi khwaidagi sokhokchanigai oi habasimdi ningchingbiyu haduna hare aina aigi country ki damukta siba matamda masidagi hena sokhokchanigai kari leri haduna aikiba waising adu ahana ningchangai ahana mathamoida yamna chakchaba haibadu waiki mafam adu leriba fighter adu loina save ore habasi mahaki team member malaktuna ahana ratami ahana su mafam adu leriba mi amasung pilot aduda ekhoina mai pakle haidun hare maha mamitagidi mapi sintharakpa asi lepalekide ma hanjana makol thoktana kapsaba haibadu waiki adubu ikang khangawdana rudragi khonjelama yamna pat tattuna tare rudragi khonjel adu taba matamda mahak Pakistan lomda paire haiduna pawlu tame ma yam thuna India lomda mamai leduna lagdani haiduna so hare khonjel adu taba matamda ahana gi thamoi ase penjaba haibadu waiki asum todana control room adu leriba misingsu rudragi khonjel taba matamda yamna harauna haibadu waiki asum todana rudrasu makoigi gori yabes tamna plane adu thauduna lakhi moi plane ase thau solo loidabra khangdi thau hanbai matanga de ukide agoi saidadi in film thauda thau hanbada salak sage tawi asum todana gwalior gi yabes tada mahaki mamanab singaduna Arjun bu ngaidura lekhi Arjun su mapam madura mahaki plane adu len tawki len taw matamda mamanab singna mahapu yamna harawta yamna okpa haibadu zuwaike Arjun gi mitpamdi mahana labna ahana bu taadura leje Arjun su ahana bu matamda yamna harawjake amasung ahana su Arjun bu matamda yamna harawjake mathamoi penjaba haibadu waike makhoi ani nusinabasi uladuna movie solutionke movie gi post credit sindana yes ki plane da yauriba tracker adu activate ore haduna hare maramaduna yes hingni habigi pawasi makhoi na takhi onakandana force kya singadu meeting tawduna le mafam adura PM na phone tawre pibam kari ori hadun hangi agoi ki pilot ama Pakistan da makhoi na phajinru lekre habigi pawasi tami ate option ni kari leri haduna PM na hare madura commander aduna hare adona lawri phirep singadu ekhoisu support tawgani lawri phirep aduda ekhoisu loina saru yagani haduna hare madurigi PM na hare aisi lan pamba midina tine adubu lan pamdi haduna su makhoi na ekhoibu lan tawna ba adu makselli madurigi mafam madura leiba
PM gi ro officer adun hare sar kari pambi ge sar ge order kari no haidun hangi madura prime minister na hare kari gu makoi na santi pam taragadi aikoi gi pilot adu thadoro hayo madura officer sing aduna kari gu makoi ni yarak ta pataragadi haidun hangi madura PM na hare kari gu makoi na pilot adu thadoro haibu yarak taragadi nakoi gi apam batu taw nakoi na tawri ba thabag adu da isu mating pangani haidun hare tobu da hayeng gi numita aikoi gi pilot adu India da lakadamni haidun hare madura gi India gi officer sing aduna Islamabad ta phone tawi amasung makoi gi general da aikoi gi midu thadoro haidun hare kari gu ma thadorok ta taragadi nakoi na khoida tawkiba mayam sing adu flash tawni haidun hare amasung lang gi damata sem chaw haidun hare wari du tawdi gi general adu su yes pu thadorok pa habse masana dum taki asum todana yes so India da halaki mato usum na movie si pungloi losanki mayamna explanation asibu phajabi ba pambi bu taragadi subscribe toubiyu amazung Manipur gi YouTuber kanggu singa Manipur gi movie explainer kanggu singa tawal okramda football am sanagani tang ani pung mari taba matamda mayam su bhawo koi balakbiyu aduga channel asibu subscribe toubiyu numit adu da mayamna aigi sak khangning budasu khangbiwa fangani Thagatchari